Iran amadi Iraqi chahi nipan chathakhiba lan adugi matamda Iranian commercial flight 655 asi pilot amadi crew member yauna miyoi 290 tongduna pairakhibani adubu plane asi United States ki USS Vincennes hairiba warship asina missile ani kapsinduna thugaiki karisu khangjadaba pilot crew member amadi passenger sing asigi kari maral leibadagi plane asi thugaikibano masida missile kaplakhiba US warship asigi navy singisu maral leite hairi Marup mayambu DAshil 2.0 4Ever gi anoba video sida taramno okchari 3rd July 1988 numida sida Iranian commercial flight 655 asi Bandar Abbas International Airport tagi Dubai fawba painabagi damakta ready da leirami journey asi supnatagi 28 minute khaktamak changadaba journey amani adubu plane asina paiduna chatkadoriba journey asi langi matamni yamna farak taba matam amadani plane asina take off torakadoriba airport asidagi supnatagi 87 km khaktamak chatlaga Persian Gulf ki ising asida lanjao ama tauri 1988 ki matamda Iraq amadi Iran ani gi marakta sahi nipan hena lan soknakhi matam asida country anima ki maikai dagi oil export ship sing asida attack tongnei timing asida Americana Persian Gulf area da leriba oil export ship sing asibu war asidagi protect tonaba 30 warship tharaklami 30 warship asigi manungdagi USS Vincennes hairiba warship asisu amani ship asi aircraft carrier singbu protect taunaba sakhiba ship ni ship asida Mark 26 missile launcher Harpoon anti-ship missile 5-inch machine gun amadi Phalanx close-in weapon system asi install tawi Phalanx close-in weapon system asi 3000 rounds per minute ta kapangami 1988 ki matam aduda warship asigi khwaidagi special oiba ama hairagadi ship asida paliba radar system asini matam aduda radar asina 300 km range ta leiba 100 target asi amukta da lock tobangami USS Vincennes asi matam adugi khwaidagi advanced oiba warship ki manung chali Persian Gulf asida Iranian gunboat sing asina Pakistani merchant ship ama attack taunaba kanna honaraklami masida USS Vincennes nasu Pakistani merchant ship asibu Iranian gunboat singdagi kannaba honarami Iranian gunboat sing asigi manakta rocket amadi machine gun kaya ama yawi US ki warship asidagi helicopter ama hana tharaktuna gunboat sing asigi position amadi condition yenghalami adubu helicopter asina gunboat ki range ta yoksilakpa matamdadi gunboat asidagi open fire toraklami maram asidagi helicopter asi amuk warship ta halaklami US rule gi matung inadi ship asigi captain da self defense oina attack tobagi full order pidi maram asidagi US warship asi oina Iranian gunboat sing aduda direct attack torunaba laklami timing asimaktada war toriba mafam asidagi 87 km chatlaga leiba Bandar Abbas International Airport asidagi Iranian commercial flight 655 asi take off tongnaba ready da leirami flight asida tongadaba passenger amagi immigration issue leibadagi flight schedule adudagi 27 minute thengtharami plane asina 27 minute thengtharuba asina plane asigi aroiba oigadouribani nakal amaromdasu Persian Gulf asida US warship asidagi Iranian gunboat sing aduda nomai kapthaba horaklami US warship amadi Iranian gunboat anigi marakta akanma nomai kapnariba asina maram oiraga US warship USS Vincennes asigi manak nakna paisilakpa aircraft boat natragana ship pumba yeknabani threat ni haiduna attack tongnaba honarami nomai kapnaringai marak asida US warship ki radar asida aircraft ama makhoigi ship tamna paisilakpa urami plane asi Iranian P3 Orion ni haina identify torami ship ki captain asina plane gi pilot asida plane asi kari maramdagi war zone asida paisilakli bano haina hanglami masida plane gi pilot asina makhoi search mission tobani makhoi gi plane asi war zone asidagi distance maintain toraga leigani hairaklami adubu ship ki captain asinadi plane asidagi air strike torakadra haiduna pakhatlami war zone asidagi 87 km chatlaga leiba Bandar Abbas International Airport asi matam aduda Iranian Air Force singnasu sijanei airport asida Iranian fighter plane kaya amasu leiri masina US warship sing asida threat oirakpa yai haibasi hanadagi report leirabani airport asidagi Iranian commercial flight 655 asi
masagi asengba schedule adudagi 27 minute thengthana take off toroklami adubu plane gi pilot asinadi makhoi gi plane asi war zone da paisingadore haiba khanglamkhide Flight 655 asi airport tagi take off toroklaga minute khara pairaklaba matungda plane asi US Warship USS Vincennes gi radar da detect torami adubu matam adugi radar sing asinadi plane gi size amadi type makhal asi khangba ngamde makhoina khangliba asi subnadagi plane ama paira I haiba asi detect toba ngamba sini pairakliba plane sing asi yeknabagi plane la natragana Zoomna pairakpa plane la haibasi khangnaba system ama leiri masibu IFF Identification Friend or Foe hairaga khangnei aircraft sing asigi tongan be unique code amamam leijai masina plane asi karamba makhalgi plane haiba asi khangma ngamgadori bani masida signature mode amadi code asi yawi mode 1 2 amadi 4 asina plane asi military aircraft ni haiba tai aduga war zone da paisilakliba Iranian flight 655 asina mode 3 asi piraklami military aircraft sing asisu mode 3 pisinduna plane asigi identification losinaba honabasu yawi plane sing asibu identification tonuba second step asina plane gi schedule timing check toba asini US Warship asigi captain asina ngaihaki mamangda Bandar Abbas International Airport asidagi commercial plane take off tokibagi schedule laikibra haina check torumi adubu plane amatagi schedule laiba thengnaram khide maramdi flight 655 asina take off torokliba timing asi makhoi gi schedule adudagi 27 minute thengthana take off torokhiba asina maram oiraga flight schedule gi matung inadi US Warship asina flight 655 detect toba timing asida airport asidagi commercial flight amata take off tokhide haiba asini flight schedule gi matung ina plane amata airport asidagi take off tokhide haiba asidagi US Warship ki captain gi wakhalda pairakliba plane asi military plane oiramba yai haina khanki ship captain asina Flight 655 ki pilot asiga Civil International Air Distress Frequency da contact townaba honaki adubu plane gi pilot asidagi response amata piraklamkhide Flight 655 asi every minute khudingi 8 km asi US Warship na leiriba mafam asida paisilaklami masidagi khanghaudana Flight 655 ki mode asi mode 3 dagi mode 2 1100 ta change tawraklami Mode 2 1100 asidi Iranian F-14 fighter plane gi code ni maramasina US ship captain gi wakhalda Flight 655 asi fighter plane ni masina makhoi gi ship da threat oihanba yai haina khanki pilot amadi cabin crew yauna miyoi puna 290 tongduna pairakhiba Iranian commercial flight 655 asi misunderstanding na maram oiraga fighter plane F-14 ni haina khankhre haibasidi makhoi di khanglamkhide makhoi gi plane asi war zone area asida khongjen yangna paisilakli Flight 655 asi US Warship asidagi 45 km khaktamak ngaisilakpa matam asida ship ki captain asina high authority da plane asi karigumba makhoi gi ship asigi manak nakna paisilaklabadi attack townaba permission lorami adubu plane asina ship asigi manak yoksilakpa matamdadi plane asigi code asi mode 2 dagi mode 3 da amuk change tawraklami masina ship ki captain asida confuse sathalami Flight 655 asi 37 km danger zone asi yoksilakami masida ship ki captain asina plane gi pilot asida contact townaba fanakan honaki adubu response amata dipiraklamkhide plane gi direction route asi change tokhinaba ship ki captain asina fanakan haiki adubu pilot tagi response amata lakhide plane asibu shoot down townaba full authority captain asida leiri aduga karigumba plane asi 20 km range yoksilaklabadi shoot down tawrasi haina ship ki crew member sing asina captain da hairami adubu ship captain asina yaramkhide plane gi pilot asidagi response amatang ngai kisi hairami Flight 655 asigi altitude asisu tapna nemtharakle haibasi ship ki crew member sing asina khanglami masina karigumba plane asina makhoi gi ship da air strike tawraklabadi haiduna pakhatpadagi ship ki captain asina US Warship Vincennes asidagi missile ani Flight 655 tamna kaplaklami launch tawkhraba fawbada ship ki captain asina plane pilot asida contact townaba hanjan honaki karigumba plane dagi response laglabadi hold fire tawgadoribani
अदुबु रेस्पॉन्स अमता पिरक्तबदगी मिसाइल अनि असिना फ्लाइट 655 पैसेंजर प्लेन असी थुगाइखि शिप की क्रू मेंबर सिंग असिनसु प्लेन असी थुगाइख्रे हाइबा कंफर्म तौरमे US Warship की टीम की वाखलददी मखोई की शिप असिदा अटैक तौनबा लाखिबा प्लेन अदु मखोइना शूट डाउन तौख्रे हाइबगी वाखलदा हराउरमे अदुबु तसेंगनदी मखोइना थुगाइरिबा असी मियोई 290 तोंगलका पाइरखिबा Iranian passenger plane 655 asini plane asida tonglakiba miyoi 290 loinamak sikhi thawdok asigi matungda Iranian television da yamna disturbing oiba video kaya ama sandoraklami asiba thawai yaudrba miyoi kaya ama Persian Gulf ki isingda tauduna leiba asi ulaklami masi ubada ship ki captain adu aduki matik regret torami makhoi gi asoiba amana miyoi kaya amagi thawai manghan khre haiduna wakhal nungairam khide victim gi family amadi Iranian kaya amana thawdok asida pendaba kholau kaya ga loinana khongjang kaya ama changsilakhi masidagi United States nasu USS Vincennes gi captain amadi crew member pumba inquiry chathaki inquiry asidagi khangba ngamki madudi numit aduda ship ki captain asina thawaina plane asibu shoot down tawkhiba nate haibasi masina ship captain amadi crew member sing asi moral leite haina thadokhi sahi khudingi victim gi family asina Persian Gulf ta laktuna makhoi gi laikhidraba family member sing adubu ningsing thorom pangthoki marup mayam ngasi gi video asi matang sida reselage mayam gi damakta anoba video ama muk puduna lakjage